बांग्लादेश के हाल की प्राइम मिनिस्टर शेख हसीना ICT कोना सीबगी चेराक पिरखरब मतुंगदा लेबाक असिद लैब महाकी पॉलिटिकल पार्टी अवामी लीगना शेख हसीना कन्ननबगीदमक्ता लान मथौ तारबदी लान तौगनी हाइना फोंदोखरे। अवामी लीग पार्टी की माइकैदगी फोंदोरकेबगी मतुंग इना पार्टी असिगी लेबाक असिद लैब वर्कर क्रोर कयाना सीब कीब लेक्तना अचुंब वेल फंगननबगीदमक्ता लेप्पा लेक्तना होटनखिगनी। मोहम्मद यूनुस खान की लेंगाकना सिनब थौरांग थोगनब ngakतनी हाइनासु पार्टी असिना फोंदोकले। चंगजफम लौदुन लेब शेख हसीना बांग्लादेश सिनरक्त्रबदी इंडिया की येक्नब लेबाक अमनी हाइना लौरगनी हाइना मोहम्मद यूनुस खान की लेंगाकते एडवाइजर ओइरिबा डॉक्टर नजरुन पाउगी मिफम अमदा अकी खंग चाउन पिरक्रे हाइ। ढाका दा पंथोकिबा पाउगी मिफम अमदा डॉक्टर नजरुन हाइ इंडिया दा शेख हसीना खुसिनबिनबा लेटर अम अथुब मतमदा थारगन मदुदा करिगुंबा इंडिया नि यरक्त्रबदी बांग्लादेश के लैनरम मरीदी यामना फत्तब अम सोइदन ओइरक्लगनी। बांग्लादेश की इंटरनेशनल क्राइम ट्रिब्यूनल ICT ना शेख हसीना सीबगी चराक पीखिबसी लेबाक असिगी ओइबा पुवारीदी याम सिंथानिंगाई ओइबा वेल अमन। हौजि बांग्लादेश अचुम वेल फंगबा हौरे लेबाक असिद हेक लैरिबा मखै अचुमबन माइ पाकपा ओइगनी। तुंगदसु लेबाक अहिदा पलकपा लेंगाकसिंगना लेंगाक अमगी लौफम थोकपा थौदांगसिंग अदु लोरकनी हाइबगी अचौबा थाजबा लै हाइनसु डॉक्टर नजरुन मखाताना फोंदोकी हाइरि। ममांग चही कुंजा 2024 की जुलाई थादा थोकिबा इहौ अदुदा शेख हसीना प्राइम मिनिस्टर अम ओइने लौफम थोकपा थौदांगसिंग अदु लौबगी महुत्ता महैरोइसिंबो हाननबा थौरांग तौखिबा याम लैबक थीबनी। माकी याथंगसिंग अदुना मरम ओइरगा नुपी अंगांग यावना पुन्ना इहौरोय लिसिंग अमगा चामरिरम सीखिबनी। अदुगा मियोय लिसिंग अनि हेनबना चाउन असुअप नंगी। मदुगी फंगफम थोकपा फल ओइना कोर्टना महाकपु सीबगी चेराक पिरक्खिबनी। मरम अदुना मराल चाउन लैरबा शेख हसीना इंडिया बांग्लादेश खुसिनगदबनी लेबाक अनिगी मरक्ता लैनरिबा ट्रीटी ऑफ एक्सट्राडिशन की मतुंग इना इंडिया शेख हसीना खुसिनगदबनी हाइनसु पाव असिन मखा तार। बांग्लादेश हौखिब इहौ अदुदा सरुक याखिबी इहौरोइसिंगी मथक्ता मतम अदुगी प्राइम मिनिस्टर शेख हसीना हेलीकॉप्टर बॉम्ब थाददुना हानबा याथंगसु पीकी हाइना इंटरनेशनल क्राइम ट्रिब्यूनल ICT की कोर्टना हाइरि। ममांग चही जुलाई की तांग 13 इहौरोइ अबू सईद नोंमैन काप्तना हातखिबा अमदी इहौ अदुबु लक्सिनबा होटनबगी महुत्ता मियोइबगी अमदी लुसिंबा अमगी लिचत नत्तबा मोंगदा याम मिनुंगसी लेतना इहौरोइसिंग चथकिबा थौंग पुनमक्सिंग अदु चपचाबा खुदम चंगदमसिंग लैरे। अदुबु शेख हसीना थौदोक्सिंग अदुगी मतंगदा लाले हाइजबगी महुत्ता अमुकना बांग्लादेश इहौ थोकननाबु हु चेलबो फम कया फुंदोकली। शेख हसीना तौखिबा अरानबा थबक पुनमक्सिंग अदु मतिक चाबा खुदम चंगदम चपचाना लैबा मरमना मलेमगी कोर्ट अमतना अकनबा चेराक पिरक्पा नत्तना अतोप्पा लंबी अमत लैरुई हाइनसु कोर्टना फुंदोरक्खि हाइरि। ICT कोर्टना शेख हसीना अमदी माकी चटमिनरिबा लेंगाकपसिंगी मयोक्ता चेना 9,794 पानबा चार्जशीट अमा थंगलक्खि। हाइरिबा चार्जशीटसिंग अदु अयाम्बदा शेख हसीनागी ओइबा मयोक्ता लैबा ngaktani हाइनसु पाव असिना हाइरि। बांग्लादेश के हाल की प्राइम मिनिस्टर शेख हसीना ICT कोर्टना सीबगी चेराक पीखरब मतुंगदा माकी मचानुपा सजीब वजेटना मखोगी अवामी लीग पार्टी असी मिखलदा सरुक याहनद्रबदी लेबाक अहिदा मिखल पांथोकहलोइ हाइना फोंदोकरे। ICT कोर्टना शेख हसीनाबु सीबगी चेराक पीखरब मतुंगदा हौजिक इंडियादा महाक टेक्ता काइदुना लैरि। इंडियादा अकी यखंग लेतना अवांग मथाकी इकाई खुमनबा फंगदुना लैरि। शेख हसीनागी मथक्ता सीरिबा मराल अमदी पियकलेबा चैराकसिंग असी पॉलिटिकलगी ओइबा लमन खुमनबा होटनबा थौरांगनि हाइनसु सजीबना फोंदोकि हाइरि। खुदोंचाबा खक येंदुना थबक तौबा लेंगाकि मखादा लैबा ICT नसु अवामी लीग मुथतनबा होटनरे हाइना सीबगी चेराक फंगलगदबा बांग्लादेश के हानगी प्राइम मिनिस्टर शेख हसीना कोर्ट की वयेल लाखरब मतुंगदा अहानबा ओइना फोंदोरक्खरे। बांग्लादेश की इंटरनेशनल क्राइम ट्रिब्यूनल ICT कोर्टना पियकलिबा वयेलसिंग अदु अचान मिराई नाइबा असेंबा थौदोकसिंग अमदी इहौ अदुबु अतमनना थोहलक्खिबा मियोइसिंबु लोचिंदुना थंबा ngamnanaba होटनबा थौंग अमनि। ICT हाइरिबा कोर्ट असी मियांगी मिहुकना सेमदबा लेंगाक अमगी मखादा लैबा वयेलसिंग अमनि। मोहम्मद यूनुस खान की लेंगाक असिना मरम ओइरगा बांग्लादेशता हानतगी हौना याम निंगथिना लैरंबा डेमोक्रेसी सीखिबगा पगा ओइरक्ली। लैबाक असिबु सेमगलक्खिबदा अचौबा थौदांग लौदुना लाखिबा अवामी लीग पार्टीबु मपुंग फाना मुथतनबा होटनरि। अचुंबा पुथोकनबा होटनबदा जर्नलिस्ट कया अमसु मोहम्मद यूनुस खान की लेंगाकना फाजिन पुंजिनदुना थंबगा लोइनना अकी यखंग पीरि। मरम मदुना अचुंबा वफम थोलकपा ngamdana लैबनि। बांग्लादेश की इंटरनेशनल क्राइम ट्रिब्यूनल चथरखिब वयेल अदु ममांग चही कुंजा 2024 थोखिब इहौ अदुगी अचुंबा पुथोकनबा होटनबा नत्ते। सुपनगी ड्रामा अमगी मौंगदा महाकपु अमदी अवामी लीग पार्टीबु बालीगी हमिंग ओइहन्नबा होटनरक्पनि। मरम मदुना अवामी लीग पार्टीनसु तुमिना खक लैरोय अचुंबगी दमक्ता मखा ताना लंथिंगनखिगनि हाइनसु शेख हसीना फोंदोरक्खि हाइरि।
Maling oiba puari da matik maya leyabu luchingba kaya sibagi cherak phangkhibagi thodok punamak ningsingnari. Sibagi cherak phangkhraba thodok sing miyamna ngasisu adum kawba leinadri. Malemgi puari hangkatna yengluba matamda matik maya leyabu luchingba kaya sibagi cherak phangkhibadu political amadi lengak sasangi marumda leyiba amotpa rajniti na maram oiraga cherak phangkhiba ngaktani. Ningsingba yabadi Iraq ta hokiba su isamaga chamapan marphudagi lisingmaga chamapan maudra phawba president oiramba Saddam Hussein su sibagi cherak phangduna Kumja 2006 December ki tang kuncha da thori yantuna hatkiban. Pakistan ki puwai da su khwaida ki charang na amidi chai na ba thoki boil am oina laibak asigi hane ki Prime Minister Zulfikar Ali Bhutto su so isama ka samapal hundrama pan da thori yantuna hatki. Haujik su Pakistan da Zulfikar Ali Bhutto thori yantuna hatki bagi matang da tongan mofam kaya adum ngang na dun leiban. Afghanistan ki hane ki President Muhammad Najibullah Taliban singal sing ka chamapan maudra taruk da thori yantuna hatkiban. Taliban China Muhammad Najibullah bu miyam mangda thori yanduna hatkibagi thong sing adu khwaidagi tamthiba akiba thoduk am oina ngasisu Afghanistan da nishingnari hairi. Soviet Union ki puai da su Imre Nagy arwan ba case amaga mari leinana so isemak samapan yankai pan da thori yanduna hatki. Soviet Union ki mayokta lei haiduna Imre Nagy bu thori yanduna hatkibani. Adu bu sahi khargi matung da national hero amani haina sakhangladuna so isemak samapan marphuma panda Imre Nagy hakchang bu laibak ki awang mothak te ikai khumna utuna argoi ba mathom mangam pangthok ki haina su report asin makhatari ani su bulanjau ki matam da Japan gi Prime Minister oiram ki ba Hido Tojo myoi bi ki mayuk te thabak to tam thira ba military operation kaya chathai haibi ki maral da so isima ka chama pan nipu nipanda sibagi cherak phangdun thori yandun hatki bani loinana Romania ki president oiram ba Nicole Choe su mak ki nupi ki loinana thori yandun hatki Saudi Arabia ki Rajkumar Maksud bin Abdul Aziz su nungsi nungon ki matang da sibagi cherak phangki. Romania ki hana ki Prime Minister Nicolas Maduro su sol simak chamapan nipu amadi Syria ki hana ki President Hosni James su sol simak chamapan nipu mapan ki matamda maral kaya season duna sibagi cherak phangdun hatki bagi puwari kaya ngasi su kawba leinadri. Bangladesh ta phamdagi ta thokraba Prime Minister Sheikh Hasina bu Special Tribunal amana sibagi cherak pinabagi rai takibagi pungkhargi matung da India na ningthokaba numit rai adu khangli amadi yimlona balaiba aduda peace democracy amadi stability ki khallaga marili na punamak aphaba mongda loinagani haina India na haikre laibak adu interim government na ningthokaba numit hanagi Prime Minister Sheikh Hasina amadi maki hanagi Home Minister Azaduzzman Khan Kamalbu kutapta extradite tognabagi India da appeal torokre Conviction adugi matang da pi haba Sheikh Hasina bu Bangladesh authority ne kudak ta khusin naknaba aikoina India government appeal tawri haina lengak na salaiba BSS news agency ki matung ina statement amada foreign embassy na haiki Bangladesh amasung India ki markta leinari extradition agreement aduna convict adu khusin na ba haibasi New Delhi gi damakta soidin tawam topu thorang amani haina statement adu da palle Crime against humanity ki conviction piraba miyosing da changjapam pi ba haibasi maruk mapang oidaba thabak am oibana justice ikai khumnadaba amadi logani hainasu Bangladesh na phungdokli haugi ba sahi gi mairo sing da khungjang adu chathaki haiba tongan crime against humanity ki damakta Sheikh Hasina amadi Kamalbu International Crime Tribunal Bangladesh na ningthokaba numita masa yauduna sibagi cherak pikhibani miyang gi paktak na ba protest ki maramda Sheikh Hasina na haugi ba sahi gi August ki tang mangada Bangladesh ta gi chelak tuna India da lerkhibani Mahak court atuda michil am oina lothoki loina na mahak ki hanagi Minister Khanchu India da lehi haina thajunari bani hanagi Prime Minister Sheikh Hasina gi matang da International Crime Tribunal of Bangladesh na lothoki ba wail adu India na di yamna khangli haina su Minister of External Affairs na haini nakna yumro na balaibak am oina India na peace democracy inclusion amadi stability yauna laibak adu da Bangladesh miyang gi khwaidagi chawba interest adu gi damak lepi haina ministry adu na haiki Aikoina madugi damakta marili na punamak loina na afaba mongda loina gani haina ministry aduna makatana phungdoki adum oina mak Sheikh Hasina bu extradite tawnabagi matangda Dhaka gi demand adugi matangda India gi ministry aduna mat pikidi haire piri ba serak adugi matangda mahaki mat phungdol aduna Hasina na judgment adu democratic mandate yaudaba mikhalna khanba tongan banataba government amana linkhatpa amadi preside tobo rik tribunal amana pibo wari ni haire Makhogi wakal amadi makhogi oiba political akubum yangdi yengbasing sibagi cherak pina na bukot na bada makhoina Bangladesh ki ikon kon elected oiraba miyosing Prime Minister lokthok na amadi
awami lipu political force oibadagi muthatnanaba interim government adugi manungda leiba extremist luchingbasingi thokhanba aphong mangaktan PR oina evidence yengsingadaba niyam chumba tribunal amagi manungda mangonda maral siribasing adu mayoknabada ma akiba leiti hainasu Sheikh Hasinana phongdokhibani hekta leiba international criminal court ki mamangda masig maral sing si pukhatnanaba interim government aduda aihakna hanna singnaribasi maram asigini hainasu Sheikh Hasinana phongdokki hairi atopa pawamana Israel ki kasum sangda kumja 2023 October dagi Palestine macha maudra ka nipan sikri haina Israel da leiba human right group oiriba Physician for Human Right Israel na phongdokre PSRI na makhatana phongdol aduna hai Gaza da Israel custody da leiba myo kaya gi langlal ngi khangba ngamdaba maramna sibagi chang si hengalak piya bi oithokpa lei hairi custody da leikhidraba sing adu phu cheibiba ana lengi khutong chaba pibi daba amadi chaba phangdaban ayam bani haina PSRI na thamlakpaga loinana forensic report amadi lawyer sing akhanana unaba amadagi custody da Palestine sing sibagi report sing adu phanglakibani Israel authority sing nadi Hamas amadi Gaza gi marakta chatakiba lal asida suknatangi thani pan khaktangai liba data sing puthorakkibaga loinana Palestine mawdra ga nipan lan haukibadagi kaisum sangda sikibani hairi Israel authority sing pikhalakkiba report adu da chana daba mongda thengnakibaga loinana Israel na phajinduna thamkiba Palestine macha sing adu numit marini khudingi changchat amamam si hainasu human right group ki report na palle Israel military na mamang chaigi me thada custody da sigiba miyosing adugi data khudingmak pithorakhi amadi kumja 2024 gi September dana Israel prison service na makhogi oiba custody da sigiba Palestine sing gi data adu pirakhi hairi PSRI na thijinbadagi khanglakkiba pawdam amana atop miyo kuntha manga amadi Israel ki detention center da laikidre hairi PSRI da prisoner amadi detention department ki director oiba Naji Abbas na Israel ki custody da Palestine sing sibagi cha hengalak labasu Palestine kaya amana sikhabagi haibagi chapchaba report phangdi hairi Israel ki detention center da report toroktuna miyo kaya amasu hojiji phawbadi sirangbani haibagi thajaba leiri Israel ki data na thamlakhiba pawdam amagi matung ina Gaza dagi pharaktuna Israel custody da leibasing adu ayambana michamchingni New York da leiba United Nations Security Council ki oiba vote launa dringai gi maoinana Israel ki Prime Minister Benjamin Netanyahu Palestine state am oihenba yaroi haina phongdokre US na semlakpa Gaza gi matangda resolution adu ngasi athengbada United Nations ki Security Council gi members na yai natraga yadi haibagi vote launa gadoriban maduda Palestine bu tonganba leibak am oihenba gi achobu wafam amasu yauriban hiram masigi matangda Benjamin Netanyahu na mamangda phongdokki wafamda Tarigum anova Palestine leibak ama sempa tarabadi maduna Hamas sing mana pibagi chap managani loinana Israel borders area singda Hamas chalaiba mafam sing hen hengalakani haikibani USA na maikaidagi mangjil thaduna hojik oiba Israel amadi Hamas militant sing marakta ceasefire leiba asisu mapung phaba am oiti haina maikai kayadagi phongdoknal ibani Israel gi lanmission Gaza gi tongan mafam singda chingnaba miyosing adum kaptuna happy yauri Masigi su matakta Israel na kumjali siyamaga samapal humfutari tagi occupy tawdun leidiba West Bank da kundariba Israel masa singi maikai dagi Palestine masa singi yamna toni attack chathabagi thongsu leppalitin chathariban Israel amasung Hamas militant singi marakta sahi ani chupna lan soknakiba aduna maram oiraga Gaza da kahen akayatu nangkiba adugi manungchana mahi masing tamnaba school ching pumtoi toi kibadagi naha oiriba mahi lakh 3 muk hena mahi masing tamba makhatana phangloi dori haina United Nations Children Agency UNICEF ki wangangloi Jane Kirk na phongdokre akayatu marakta 10 khallaga mahi masing tambagi thabak hotnaiba adusu mapung phaba ngamdri mafam maduda leiba angang amagi mamana phongdorakibagi matung ina mahaki macha adu hairiba 10 adu chatuna sahi ani hena mahi masing tam phanglaktaba adu khara makhai kanaba phanggadra haina hanglubada mafam leiti ha challaro hairakpa loinana adu mapakhum madu yam nungaiti haiki angang sing asi lai lesu paduna amadi amaga tinna totnabagi kanaba phanggadaba adugi mahuta tongan ba waba amada lel mafam cheluraba hongdoluraba adudagi amukhana halakpaga loinana hingnanaba chananaba amadi thaknanaba ising thibagi thabak adum chathariban ceasefire lauthokiba tha ama phajilklaba sida tongan lupsing maikai akanba mongda matam kharagi oiba semjin chajilaga school onthokpagi thabaksu yamna kan chathariban